ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯣꯔꯣꯛ ꯂꯝꯖꯥꯎ ꯑꯗꯨꯗ ꯎꯔꯥꯎ ꯊꯔꯥꯎ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕ ꯆꯥꯎꯔꯦꯜꯗꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜꯁꯨ ꯅꯨꯄꯤ ꯆꯦꯜꯂꯛꯄꯒꯤ ꯀꯣꯏꯔꯥꯡ ꯂꯥꯡꯏ꯫ ꯃꯆꯥ ꯃꯃꯧꯒꯤ ꯆꯦꯟꯕꯤꯒꯗꯕ ꯃꯇꯝ ꯑꯗꯨꯗ ꯉꯥꯎꯊꯣꯛꯇꯅ ꯂꯩꯔꯤ꯫ ꯅꯨꯄꯤꯅꯦ ꯀꯨꯝꯍꯩꯒꯤ ꯅꯨꯄꯤ ꯁꯥꯕꯤꯗꯨ ꯍꯦꯛ ꯃꯥꯜꯂꯗꯅ ꯏꯃꯧꯅꯤ ꯀꯥꯏꯅ ꯍꯥꯏꯖꯅꯤꯡꯗꯦ꯫ ꯑꯁꯨꯛ ꯊꯤꯕ ꯅꯨꯄꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯎꯖꯗ꯭ꯔꯤ꯫ ꯄꯥꯝꯗꯦ 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 ꯍꯥꯏꯔꯤꯕꯁꯤ ꯀꯗꯥꯏꯗꯒꯤ ꯆꯪꯉꯒꯕꯨ ꯊꯤꯔꯨꯏꯗꯣ ꯈꯪꯗꯦ ꯍꯥꯏꯕ꯫ ꯑꯩꯅꯦ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯥꯅ ꯁꯦꯟꯅꯕꯗ ꯑꯩ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯩ ꯑꯉꯥꯡ ꯃꯆꯥꯗꯒꯤ ꯈꯤꯠ ꯍꯦꯜꯂꯦ꯫ ꯑꯁ ꯊꯣꯡꯒꯥꯜꯁꯤꯗ ꯑꯃꯨꯛ ꯎꯔꯥꯎ ꯊꯔꯥꯎ ꯂꯥꯛꯑꯦꯅ ꯇꯧꯔꯤꯁꯦ꯫ ꯅꯨꯄꯥ ꯑꯁ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ ꯅꯪꯕꯨ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ? ꯅꯃꯥꯏ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯃꯧ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯗꯤꯅꯦ ꯃꯅꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯄꯨꯡꯅꯝ ꯅꯝꯕꯅꯦ꯫ ꯁꯤ ꯂꯥꯛꯑꯣꯁꯦ ꯏꯀꯥꯏꯕꯅ ꯑꯩ ꯁꯣꯛꯂꯛꯀꯅꯨ ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯀꯅꯨ꯫ ꯅꯪꯅ ꯄꯪꯁꯣꯛꯇ ꯁꯣꯛꯄ ꯌꯥꯕ ꯃꯤꯔꯣꯏꯁꯦ꯫ ꯏꯁꯤ ꯀꯅꯥꯗꯩ ꯀꯥꯏꯗꯩ ꯃꯧꯅꯦꯅ ꯃꯁꯛ ꯏꯊꯤ ꯊꯤꯕꯤꯗꯣ꯫ ꯃꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯕꯒꯤꯅꯤ ꯑꯩꯅ ꯉꯥꯎꯈꯥꯏꯔꯒ ꯂꯩꯔꯤꯁꯦ꯫ ꯀꯨꯁꯤ ꯉꯥꯎꯅꯤꯡꯉꯤ ꯉꯥꯎꯅꯤꯡ꯫ ꯁꯦ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯪꯁꯤꯜꯂꯛꯑꯣꯕ꯫ ꯀꯔꯤꯅꯣ ꯃꯈꯣꯏ ꯇꯥꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯅꯃꯧ ꯑꯁꯤꯅ ꯇꯥꯔꯒ ꯀꯔꯤ ꯈꯟꯗꯣꯏꯅꯣ? ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯄꯥꯝꯃꯤꯅ ꯌꯨꯝꯁꯤꯗ ꯄꯨꯔꯒ ꯂꯥꯛꯏꯕ꯫ ꯍꯣꯏ ꯏꯆꯥ ꯅꯨꯄꯥꯅ ꯄꯥꯝꯃꯁꯨ ꯑꯩꯅ ꯄꯥꯝꯗꯦ꯫ ꯋꯥ ꯂꯣꯏ ꯄꯥꯝꯗ꯭ꯔꯗꯤ ꯄꯥꯝꯗꯦ꯫ ꯃꯁꯛꯇꯨ ꯎꯕꯗ ꯆꯥꯛ ꯆꯪꯉꯣꯏꯕ ꯑꯩ ꯆꯠꯀꯦ꯫ ꯉꯥꯛꯀꯅꯨ ꯑꯩ ꯏꯇꯟ ꯆꯠꯆꯒꯦꯕ꯫ ꯑꯩꯁꯨ ꯈꯣꯡ ꯐꯥꯠ ꯊꯦꯡꯉꯛꯀꯅꯨ ꯑꯩ ꯈꯣꯡ ꯐꯥꯠ꯫ ꯃꯦꯝꯆꯥꯅ ꯅꯝꯗꯨꯅ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ ꯑꯅꯤ ꯂꯩ꯫ ꯆꯥꯎꯔꯦꯜ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯇꯟꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯂꯣꯏꯅꯕꯤ ꯑꯣꯠꯄ, ꯌꯨ ꯊꯛꯂꯒ ꯉꯥꯎꯊꯣꯛꯄ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯃꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯝꯃꯤ꯫ ꯃꯣꯏꯒꯤ ꯃꯈꯨꯠ ꯆꯥꯔꯝꯗꯦ, ꯄꯥꯝꯗꯦ ꯍꯥꯏꯅ ꯏꯟꯊꯣꯛꯏ꯫ ꯆꯥꯎꯔꯦꯜ ꯏꯁꯧ ꯂꯥꯡꯂꯒ ꯊꯣꯛꯂꯛꯏ꯫ ꯅꯪ ꯁꯦꯜ ꯄꯤꯔꯔꯣꯏ? ꯅꯨꯄꯤ ꯁꯦꯜ ꯄꯤꯔꯛꯀꯗꯣꯏ ꯑꯩ ꯊꯦꯛ꯫ ꯑꯩ ꯁꯦꯜ ꯂꯩꯇꯦ ꯃꯤ ꯅꯨꯄꯥ ꯅꯪꯕꯣ꯫ ꯅꯃꯧꯅ ꯁꯨꯁꯨ ꯐꯪꯉꯤ, ꯈꯤꯇꯁꯨ ꯃꯔꯦꯝ ꯊꯣꯛꯎ ꯀꯩꯗꯧꯒꯦ? ꯃꯃꯧ ꯑꯇꯣꯝꯕꯤ ꯉꯝꯕꯤꯅ ꯏꯃꯥ ꯄꯥꯕ ꯅꯃꯧꯅ ꯎꯇꯤ ꯊꯣꯡꯖꯕꯅꯤ, ꯃꯍꯥꯎ ꯌꯦꯡꯉꯨ ꯍꯥꯏꯅ ꯏꯃꯥ ꯄꯥꯕꯒꯤ ꯁꯔꯨꯛ ꯅꯃꯧꯅ ꯇꯝꯖꯔꯛꯏ꯫ ꯏꯟꯁꯥꯡꯗꯣ ꯀꯥꯎꯈꯥꯏꯗꯨꯅ ꯀꯅꯥꯅ ꯏꯟꯁꯥꯡ ꯊꯤꯜꯂꯛꯎ ꯍꯥꯏꯒꯦ? ꯑꯩ ꯅꯣꯏꯒꯤ ꯅꯈꯨꯠ ꯆꯥꯗꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯂꯥꯏꯔꯕꯤ ꯅꯪꯅꯁꯨ ꯃꯇꯨꯡ ꯃꯅꯥꯎ ꯊꯤꯜꯂꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯣ꯫ ꯎꯅꯤꯡꯗꯕꯤ ꯃꯌꯥꯝꯁꯤꯗ ꯌꯨꯝꯁꯤ ꯂꯩꯁꯤꯟꯗꯅ ꯑꯩ ꯀꯔꯤꯅꯣ ꯃꯈꯣꯏ ꯇꯥꯕꯨ ꯅꯃꯧ ꯑꯁꯤꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯏꯃꯧ ꯑꯇꯣꯝꯕꯤ ꯅꯀꯨꯁꯦ ꯃꯀꯣꯛꯁꯤ ꯆꯥꯛꯑꯕꯅꯤ, ꯁꯥꯎꯒꯅꯨꯀꯣ꯫ ꯏꯃꯥ ꯅꯃꯧ ꯁꯥꯎꯖꯗꯦ꯫ ꯆꯠꯂꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ꯫ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯃꯀꯨ ꯀꯤꯕꯗꯒꯤ ꯇꯨꯃꯤꯟ ꯆꯪꯈꯤ꯫ ꯉꯥꯏꯈꯣ ꯅꯪꯅ ꯏꯆꯦ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯀꯔꯤꯅꯣ ꯌꯥꯝ ꯍꯥꯏꯅꯦ ꯍꯥ? ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎꯗꯣ ꯈꯠꯅꯍꯜꯂꯦ ꯍꯥꯏ꯫ ꯅꯪ ꯅꯨꯄꯥꯅꯤ, ꯑꯗꯨꯒꯨꯝꯕ ꯍꯤꯒꯥꯏ ꯋꯥꯗꯣ ꯇꯧꯒꯅꯨꯀꯣ, ꯇꯧꯅꯨ꯫ ꯅꯊꯧ ꯂꯩꯕ ꯑꯩꯗꯤ ꯃꯤ ꯈꯠꯅꯍꯟꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ꯫ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯩꯅ ꯀꯔꯤꯅꯣ ꯍꯥꯏꯖꯤꯟꯕꯅꯤ꯫ ꯆꯥꯎꯔꯦꯜ ꯊꯣꯛꯈꯤ꯫ ꯃꯦꯝꯆꯥꯅ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯌꯨꯝ ꯄꯨꯔꯤ꯫ ꯃꯆꯥ ꯇꯣꯝꯕꯗꯤ ꯇꯣꯉꯥꯟ ꯄꯤꯖꯈ꯭ꯔꯦ꯫ ꯃꯆꯥ ꯑꯍꯜꯕꯨꯅ ꯀꯣꯜꯂꯤ, ꯑꯗꯨꯁꯨ ꯃꯧ ꯑꯍꯜꯒꯤ ꯃꯈꯨꯠ ꯆꯥꯗꯦ, ꯄꯥꯝꯗꯦ ꯍꯥꯏꯅ꯫ ꯅꯨꯡꯊꯤꯜꯅꯤ꯫ ꯃꯦꯝꯆꯥ ꯃꯁꯨ ꯄꯝꯗꯨꯅ ꯆꯪꯂꯛꯏ꯫ ꯏꯁꯨꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯃꯧ ꯅꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯇꯧꯖꯔꯨꯔꯣ, ꯏꯃꯥ ꯂꯧꯊꯣꯛꯄꯤꯒꯦ ꯑꯉꯥꯡꯁꯦ꯫ ꯃꯧ ꯑꯇꯣꯝꯕꯤ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ? ꯏꯃꯥ ꯌꯨꯝꯒꯤ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏ, ꯑꯗꯨꯒꯤ ꯑꯃꯨꯛꯇ ꯌꯨꯝꯗ ꯆꯠꯂꯨꯒꯦ꯫ ꯍꯣꯏ ꯆꯠꯊꯣꯛꯎꯔꯣ, ꯊꯦꯡꯅ ꯃꯝꯅ ꯍꯟꯖꯤꯜꯂꯛꯀꯅꯨꯀꯣ꯫ ꯃꯤꯠꯁꯤ ꯅꯥꯔꯦꯗ ꯑꯣꯈꯥꯛ ꯑꯩꯗꯤ꯫ ꯃꯈꯣꯏꯇ ꯅꯁꯨꯁꯦ ꯅꯨꯡꯁꯤꯗ꯭ꯔꯤ ꯌꯦꯡꯉꯨꯅꯤꯁꯦ꯫ ꯀꯅꯥꯒꯤꯁꯨ ꯄꯨꯁꯤꯜꯂꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯑꯩꯒꯤꯁꯨ ꯂꯩꯇꯦ꯫ ꯅꯠꯇꯦ ꯑꯩꯅ ꯃꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯏꯇꯥꯎꯒꯤ ꯃꯆꯥ ꯅꯤꯉꯣꯜꯁꯤꯡꯗꯣ ꯍꯥꯏꯒꯦ ꯈꯜꯂꯒ ꯂꯩ꯫ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯃꯛꯄꯨ ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯅꯨꯄꯥ ꯃꯥꯟꯕꯤꯌꯣ ꯂꯥꯏꯔꯕꯤꯌꯣ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ꯫ ꯃꯤꯒꯤ ꯃꯃꯧꯁꯤꯡꯅ ꯐꯖꯕꯤ ꯉꯥꯛꯇ, ꯑꯩ ꯋꯥ ꯑꯝꯇ ꯉꯥꯡꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯃꯦꯝꯆꯥꯅ ꯀꯌꯥꯇꯅ ꯌꯦꯡꯉꯨꯅꯤ ꯃꯁꯤꯕꯨ, ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯁꯨ ꯑꯁꯤꯕꯨ ꯍꯦꯛ ꯌꯦꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯥ ꯈꯪꯗꯦꯕ꯫ ꯀꯔꯝꯕ ꯊꯃꯣꯏꯅꯣ ꯍꯥꯏꯕꯅꯤꯗ꯫
ꯃꯄꯥꯒꯤ ꯃꯇꯧꯗ ꯃꯆꯥ ꯑꯣꯏꯕ ꯑꯅꯤꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯤ ꯑꯣꯏꯅ ꯈꯟꯕꯤꯗꯕꯁꯤꯗ ꯆꯥꯎꯕꯅ ꯇꯣꯝꯕ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯑꯍꯜ ꯑꯣꯏꯔꯒ ꯅꯣꯡꯃꯒꯤ ꯐꯠꯇꯕ ꯁꯨꯝ ꯍꯦꯟꯖꯜꯂꯤ ꯅꯪꯗꯤ ꯇꯣꯉꯥꯟ ꯄꯤꯖꯈ꯭ꯔꯕꯅꯤꯅ ꯐꯩ ꯑꯩꯈꯣꯏꯒꯤꯗꯤ ꯅꯇꯩ ꯑꯁꯤꯗ ꯎꯠꯄꯤꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯑꯖꯣ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤꯗ ꯃꯥꯒꯤ ꯌꯨ ꯊꯛꯄꯁꯦ ꯂꯦꯞꯄꯗꯤ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯇꯧꯔꯤꯕꯁꯦ ꯈꯔꯁꯨ ꯐꯒꯗꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯂꯧꯔꯛꯄ ꯅꯨꯄꯤꯁꯤꯡꯁꯦ ꯄꯥꯕꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯗ꯭ꯔꯕ ꯃꯥꯜꯂꯤ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄꯥꯕꯅ ꯁꯨꯝꯅ ꯇꯧꯕꯁꯦ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯏ ꯊꯛꯅꯤꯡꯕꯅ ꯉꯥꯎꯔꯛꯏ ꯑꯩꯕꯨ ꯆꯥꯛꯁꯨ ꯍꯥꯞꯄꯨꯅꯨ ꯍꯥꯏꯅ ꯍꯥꯏꯈꯤ ꯃꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯊꯣꯡꯕꯁꯦ ꯆꯥꯅꯤꯡꯗꯦꯕ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯃꯆꯥ ꯑꯃꯇꯪ ꯊꯛꯅꯤꯡꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯁꯦꯜꯁꯨ ꯁꯤꯀꯤꯃꯛ ꯄꯥꯏꯗꯦ ꯏꯇꯥꯎꯅꯤꯕꯨ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯅꯤꯗ ꯐꯃꯨꯡꯗ ꯁꯨꯝ ꯍꯤꯞꯄꯒ ꯂꯩꯕꯁꯦ ꯃꯔꯤꯡ ꯆꯠꯂꯤꯗ ꯑꯩꯕꯨ ꯇꯧꯔꯤꯁꯦ ꯑꯩ ꯀꯧꯔꯦꯗ ꯑꯩꯕꯨ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯐꯅꯦꯛ ꯑꯍꯟꯕ ꯊꯝꯂꯤꯕꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯐꯝꯕꯁꯤꯗ ꯀꯅꯥꯅꯁꯨ ꯎꯗꯧ ꯅꯠꯇꯦ ꯃꯁꯤ ꯍꯦꯛꯇ ꯑꯃ ꯁꯠꯂꯒꯦ ꯅꯨꯄꯥꯅꯕꯨ ꯐꯅꯦꯛ ꯄꯥꯏꯅꯕꯅꯦ ꯑꯁ ꯑꯍꯟꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯅꯤ ꯑꯃ ꯍꯦꯛꯇ ꯁꯠꯂꯒꯦ ꯑꯗꯨꯒ ꯏꯆꯦ ꯇꯣꯝꯕꯤꯗ ꯍꯦꯛꯇ ꯃꯥꯒꯤ ꯌꯨꯗꯨꯒ ꯑꯣꯟꯅꯔꯒꯦ ꯀꯥꯟꯅꯗꯦ ꯃꯆꯥ ꯃꯃꯧ ꯎꯈꯤꯅꯤ ꯍꯥꯏꯅ ꯇꯞꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯇꯥꯎ ꯊꯦꯝꯕꯨꯡ ꯉꯥꯏꯔꯤ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯅꯨꯡ ꯑꯃꯅ ꯆꯥꯎꯔꯦꯜꯒꯤ ꯃꯀꯣꯛꯇ ꯊꯣꯝꯂꯛꯏ ꯑꯩ ꯀꯔꯤꯅꯣ ꯑꯁ ꯀꯣꯛꯀ ꯀꯥꯏꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯅꯨꯡ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯑꯩ ꯌꯨ ꯊꯛꯅꯤꯡꯕꯒ ꯄꯨꯡꯍꯟ ꯊꯦꯝꯕꯨꯡ ꯀꯟꯅ ꯆꯦꯟꯊꯣꯔꯛꯏ ꯃꯈꯨꯠ ꯑꯗꯨꯗ ꯐꯤ ꯑꯃꯁꯨ ꯄꯥꯏ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯅꯨꯡ ꯊꯣꯝꯗꯅ ꯀꯞꯉꯥꯡ ꯉꯥꯡꯏ ꯍꯦ ꯐꯠꯇꯕ ꯁꯛ ꯐꯠꯇꯕ ꯅꯨꯄꯥ ꯅꯪꯅ ꯏꯃꯨꯡꯁꯤꯗꯒꯤ ꯍꯣꯜꯂꯤꯕꯁꯤ ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ ꯏꯄꯥꯝꯗꯒꯤ ꯍꯥꯞꯆꯔꯛꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯂꯣꯏꯅ ꯀꯣꯛꯑꯦ ꯐꯤ ꯑꯃꯈꯛ ꯐꯪꯖꯔꯒ ꯆꯦꯡ ꯋꯥꯟꯒꯤꯅ ꯊꯝꯕꯗꯨꯁꯨ ꯑꯃꯨꯛ ꯄꯨꯈ꯭ꯔꯦ ꯊꯅꯝꯃꯨ ꯍꯥꯏꯕꯅꯦ ꯄꯥꯠꯄ ꯇꯥꯔꯦ ꯊꯩꯒꯦ ꯊꯩꯔꯦ ꯏꯇꯥꯎ ꯅꯀꯣꯛꯇꯣ ꯄꯥꯛꯊꯣꯛꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯅ ꯅꯨꯡꯒꯤ ꯂꯥꯟ ꯀꯟꯅ ꯍꯧꯍꯧꯔꯤ ꯅꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯔꯦ ꯅꯨꯡꯅ ꯊꯣꯝꯃꯛꯏꯁꯦ ꯅꯇꯥꯎꯗꯤ ꯉꯁꯥꯏꯅ ꯄꯥꯜꯂꯦꯗ ꯆꯩꯅ ꯈꯥꯡꯉꯝꯃꯤ ꯀꯌꯥꯗꯤ ꯅꯥꯈ꯭ꯔꯦ ꯅꯪꯒꯤꯗꯤ ꯀꯩꯌꯦꯞꯄꯛꯏ ꯏꯇꯥꯎ ꯂꯥꯛꯑꯣ ꯆꯠꯁꯦ ꯄꯨꯟꯕꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯦꯟꯕ꯭ꯔꯥ ꯍꯦꯟꯗꯕ ꯑꯃꯅ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ ꯃꯇꯥꯎ ꯑꯅꯤꯗꯨ ꯀꯟꯅ ꯌꯨ ꯊꯛꯇꯨꯅ ꯉꯥꯎꯈꯥꯏꯃꯤꯟꯅꯔꯤ ꯊꯦꯝꯕꯨꯡ ꯌꯨ ꯉꯥꯎꯗꯨꯅ ꯁꯤꯃ ꯉꯥꯏꯔꯦ ꯀꯩ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯔꯦ ꯊꯛꯅꯤꯡꯕꯗ ꯊꯛ ꯉꯥꯎꯅꯤꯡꯕꯗ ꯉꯥꯎ ꯍꯦ ꯌꯨ ꯅꯪꯅꯅꯤꯀꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯍꯜꯂꯤꯁꯦ ꯆꯥꯎꯔꯦꯜ ꯍꯣꯏ ꯏꯇꯥꯎ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯃꯟꯗꯅ ꯊꯔꯣꯏ ꯑꯣꯏꯗꯤ ꯆꯨꯞꯊꯣꯛꯅꯤꯡ ꯑꯩꯗꯤꯅꯦ ꯌꯨꯝꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗꯦ ꯑꯩꯒꯤ ꯃꯧꯁꯤꯡꯗꯣ ꯁꯨꯛꯎ ꯎꯅꯤꯡꯗꯦ ꯀꯥꯟꯅꯗꯦ ꯁꯦꯜꯁꯤ ꯂꯣꯠꯁꯤꯟꯒꯦ ꯃꯥ ꯑꯣꯏꯅ ꯊꯥꯗꯍꯟꯒꯦ ꯏꯇꯥꯎ ꯉꯁꯤꯗꯤ ꯅꯪ ꯑꯣꯏꯅ ꯇꯧꯔꯣ ꯍꯌꯦꯡ ꯑꯃꯨꯛ ꯑꯩ ꯇꯧꯒꯦ ꯌꯥꯔꯦꯗ ꯏꯇꯥꯎꯗꯤ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯝ ꯈꯦꯠꯇꯅ ꯊꯛ ꯂꯩꯔꯕꯅꯤ ꯈꯪꯉꯤꯗ ꯏꯇꯥꯎꯒꯤ ꯃꯒꯨꯟ ꯑꯗꯣ ꯏꯇꯥꯎꯗꯤ ꯅꯃꯧꯕꯨ ꯐꯪꯗꯕꯅꯤꯗ ꯏꯇꯥꯎ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯇꯥꯎꯒꯤ ꯃꯧ ꯑꯍꯜꯗꯣ ꯊꯤꯁꯨ ꯊꯤꯌꯦ ꯑꯗꯣ ꯏꯇꯥꯎ ꯁꯤꯔꯁꯨ ꯄꯨꯟꯅ ꯁꯤꯃꯤꯟꯅꯁꯤ ꯍꯤꯡꯂꯁꯨ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤꯀꯣ ꯏꯇꯥꯎ ꯇꯣꯝꯕꯤꯅ ꯆꯥꯎꯔꯦꯜ ꯊꯦꯝꯕꯣꯡ ꯌꯥꯔꯦ ꯉꯁꯥꯏꯗꯒꯤ ꯊꯛꯏꯗꯣ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯣ ꯊꯣꯡ ꯂꯣꯜꯂꯒꯦ ꯊꯦꯡꯉꯦ ꯆꯥꯎꯔꯦꯜ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣ ꯂꯩꯁꯦ ꯃꯤ ꯀꯟꯅ ꯄꯥꯟꯕ ꯍꯧꯔꯛꯏꯁꯤꯗ ꯊꯣꯡ ꯂꯣꯟꯒꯦ ꯁꯤꯕꯨ ꯉꯜꯂꯤꯗ ꯅꯣꯏꯅ ꯊꯛꯏꯁꯦ ꯀꯥ ꯑꯃ ꯍꯦꯜꯂꯦ ꯑꯌꯨꯛꯇꯒꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯕꯨ ꯅꯁꯥꯁꯤꯡꯗꯣ ꯑꯃꯠꯇ ꯌꯥꯔꯔꯣꯏꯅꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯝꯆꯥ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯁꯥꯎꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ ꯅꯠꯇꯦ ꯃꯥꯒꯤ ꯌꯨ ꯌꯣꯟꯕꯤ ꯇꯣꯝꯕꯤꯁꯤꯗ ꯁꯦꯠꯂꯛꯂꯤꯕ ꯐꯅꯦꯛꯁꯤꯡꯁꯦ ꯇꯤꯛ ꯉꯥꯛꯇꯅꯦꯕ ꯃꯃꯤꯡ ꯊꯥꯗ꯭ꯔꯁꯨ ꯑꯩꯒꯤꯅꯤ ꯈꯪꯉꯦꯕ ꯑꯩꯒꯤ ꯁꯦꯠꯇ꯭ꯔꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯅꯤꯗ ꯐꯅꯦꯛ ꯃꯥꯡꯉꯤ ꯈꯜꯂꯤꯁꯤꯗꯤ ꯃꯥꯅ ꯁꯦꯠꯄꯒꯤ ꯑꯣꯏꯔꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯍꯜꯂꯤꯕꯁꯦ ꯃꯗꯨꯒꯤ ꯍꯅꯨꯕ ꯃꯤ ꯃꯥꯟꯗꯕꯗꯨꯅ ꯆꯣꯏꯕ ꯑꯣꯏꯔꯝꯒꯅꯦꯕ ꯈꯣꯏꯗꯧꯁꯤ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯏꯃꯨꯡꯁꯤꯗ ꯀꯔꯤꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯥꯛꯂꯨꯛ ꯌꯥꯎꯕ ꯄꯨꯈꯝ ꯈꯨꯖꯥꯏ ꯑꯗꯨ ꯃꯦꯝꯆꯥꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯂꯧꯊꯣꯔꯛꯏ ꯅꯠꯇꯦ ꯁꯤꯕꯨ ꯀꯅꯥꯅ ꯏꯟꯖꯥꯡꯅꯤ ꯍꯥꯏꯅ ꯆꯥꯗꯣꯏꯅꯣ ꯑꯩꯅ ꯌꯨ ꯊꯛꯄ ꯍꯜꯂꯛꯄꯗ ꯏꯟꯁꯥꯡ ꯍꯥꯎꯅ ꯊꯣꯡꯉꯝꯃꯨ ꯍꯥꯏꯔꯒ ꯅꯪꯅ ꯖꯤꯔꯤ ꯅꯥꯟꯕ ꯕꯦꯂꯟꯗ꯭ꯔꯤ ꯏꯔꯣꯜꯂꯕ ꯃꯧ ꯑꯍꯜꯅ ꯕꯥꯕꯥ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯣꯡꯖꯒꯦ ꯀꯅꯥꯒꯤ ꯕꯥꯕꯥ ꯀꯧꯔꯛꯀꯅꯨ ꯑꯩꯁꯤ ꯅꯪꯅ ꯄꯪꯀꯧꯗ ꯀꯧꯕ ꯌꯥꯎꯃꯤꯔꯣ ꯑꯩꯅ ꯀꯌꯥꯔꯛ ꯅꯪꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯒ ꯅꯪꯅ ꯍꯟꯖꯤꯟ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯕ ꯎꯁꯤꯠꯇ꯭ꯔꯤꯔ ꯑꯩꯁꯦ ꯑꯣ ꯀꯔꯤꯅꯣꯕ ꯃꯧ ꯑꯁꯤꯗ ꯃꯈꯣꯏ ꯇꯥꯗꯅ ꯀꯔꯤꯅꯣ ꯅꯃꯧ ꯑꯗꯨꯗꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ ꯆꯥꯛꯁꯤꯅ ꯁꯤꯕꯨ ꯀꯩꯗꯧꯔꯤꯅꯣ ꯁꯤꯕꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯆꯥ ꯑꯅꯤꯃꯛ ꯇꯣꯉꯥꯟ ꯄꯤꯖꯈ꯭ꯔꯣ ꯍꯥꯏꯗꯣ ꯅꯆꯥ ꯑꯅꯤꯃꯛ ꯃꯃꯥ ꯃꯄꯥ ꯄꯤꯖꯅꯤꯡꯗꯕ ꯃꯆꯥ ꯉꯥꯛꯇꯅꯤ
ꯃꯉꯣꯟꯗꯤ ꯁꯤꯗ ꯂꯣꯏꯅ ꯆꯤꯛꯈ꯭ꯔꯕꯅꯤ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯇꯣꯉꯥꯟ ꯆꯥꯁꯤ ꯃꯣꯏꯅ ꯍꯥꯎꯅ ꯆꯥꯕ ꯑꯩꯒꯤꯅ ꯍꯥꯎꯇꯕ ꯄꯤꯖꯕ ꯑꯩ ꯆꯠ ꯃꯧꯋꯥꯍꯜ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯅꯄꯥꯁꯦ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯃꯀꯣꯛ ꯑꯁꯤꯗ ꯑꯐꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯗ꯭ꯔꯕꯅꯤ ꯃꯀꯣꯛꯁꯦ ꯌꯨ ꯉꯥꯛꯇ ꯉꯥꯏꯗꯅ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯕ ꯉꯁꯤꯁꯨ ꯃꯧꯋꯥꯍꯜ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯋꯥꯏ ꯇꯩꯔꯤ ꯆꯥꯎꯔꯦꯜ ꯃꯤꯅ ꯋꯥꯏ ꯇꯩꯔꯤꯕ ꯀꯥꯗꯨ ꯎꯗꯦ ꯐꯠ ꯐꯠ ꯊꯣꯛꯂꯛꯏ ꯅꯠꯇꯦ ꯑꯍꯜ ꯂꯃꯟꯅꯒ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯍꯧꯒꯠꯂꯛꯄꯁꯤꯗ ꯗꯥꯎ ꯊꯨꯝꯒ ꯌꯥꯔꯣꯏ ꯇꯧꯔꯤꯁꯦ ꯄꯥꯕ ꯌꯥꯅꯤ ꯆꯠꯄꯤꯌꯣ ꯅꯃꯧ ꯎꯖꯍꯧꯗ ꯇꯧꯕꯅꯤ ꯁꯧꯕꯤꯅꯨ ꯄꯥꯕ ꯃꯈꯣꯡ ꯑꯗꯨꯅ ꯅꯨꯔꯥ ꯆꯐꯨꯗꯨ ꯀꯥꯎꯈꯥꯏꯗꯨꯅ ꯋꯥꯏ ꯇꯩꯔꯤꯅꯦꯗꯅ ꯃꯆꯨ ꯏꯇꯥ ꯇꯥꯗꯦ ꯑꯗꯨꯕꯨꯗꯤ ꯏꯁꯨ ꯇꯥꯗꯕ ꯃꯤꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯌꯥ ꯃꯆꯨ ꯇꯥꯅꯤꯒꯦ ꯆꯥꯎꯔꯦꯜ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯠꯈꯤ ꯃꯅꯦꯝ ꯑꯣꯏꯕꯤ ꯃꯥꯅ ꯑꯣꯠꯀꯗꯕꯗꯨ ꯃꯀꯨ ꯑꯣꯏꯕ ꯃꯥꯅ ꯑꯣꯏꯅ ꯃꯃꯧ ꯑꯅꯤꯒꯤ ꯈꯣꯡꯊꯥꯡ ꯑꯁꯣꯏꯕ ꯀꯣꯌꯦꯡ ꯌꯦꯡꯁꯤꯜꯂꯤ ꯃꯧ ꯑꯅꯤꯃꯛ ꯃꯈꯨꯗ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯖꯗꯦ ꯌꯨ ꯉꯥꯎꯕ ꯃꯀꯨ ꯑꯗꯨꯕꯨ ꯃꯄꯥꯒꯨꯝꯅ ꯈꯜꯂꯤ ꯅꯨꯃꯤꯗꯥꯡ ꯃꯩ ꯇꯤꯛꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯦꯝꯆꯥꯅ ꯅꯨꯄꯥ ꯅꯪꯕꯨ ꯅꯆꯥ ꯅꯃꯧꯗ ꯑꯗꯨꯝꯅ ꯇꯧꯒꯅꯣꯏ ꯑꯩꯈꯣꯏꯅꯦ ꯏꯃꯪ ꯏꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯕꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯣꯜꯂꯛꯂꯕ ꯀꯥꯟꯗ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯅꯤ ꯑꯩꯗꯤ ꯃꯣꯏꯅ ꯁꯦꯕꯥ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯄꯥꯝꯗ꯭ꯔꯗꯤ ꯄꯥꯝꯗ꯭ꯔꯦ ꯅꯪꯒꯤ ꯅꯆꯥ ꯅꯃꯧꯁꯦ ꯅꯨꯡꯁꯤꯔꯕꯗꯤ ꯃꯣꯏꯒ ꯂꯩꯃꯤꯟꯅ ꯑꯩ ꯏꯇꯣꯝꯇ ꯂꯩꯔꯦ ꯃꯧ ꯑꯅꯤꯃꯛ ꯑꯩꯅ ꯑꯃꯠꯇ ꯄꯥꯝꯃꯦ ꯅꯆꯥ ꯑꯅꯤꯁꯤꯁꯨ ꯅꯃꯧꯒꯤ ꯈꯨꯗꯣꯝꯕꯤꯗꯨ ꯃꯈꯣꯏ ꯇꯥꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ ꯁꯣꯝꯗꯅ ꯃꯧ ꯑꯍꯜꯗꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯏꯃꯥ ꯕꯥꯕꯥ ꯇꯥꯆꯧꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯊꯔꯣ ꯑꯣꯟꯅ ꯂꯩꯍꯧꯔꯦ ꯅꯁꯨꯁꯦ ꯑꯃꯨꯛꯇ ꯂꯧꯕꯤꯌꯨ ꯕꯥꯕꯥ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯏꯆꯥꯗꯣ ꯃꯥꯡꯉꯕ ꯅꯪꯅ ꯀꯔꯤ ꯄꯤꯖꯔꯨ ꯈꯪꯗꯦ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯔꯨꯁꯨ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯑꯩꯉꯣꯟꯗꯅꯦ ꯑꯉꯥꯡꯒ ꯄꯤꯁꯤꯜꯂꯝꯃꯨ ꯑꯩ ꯑꯉꯥꯡ ꯍꯩꯅꯗꯦ ꯕꯥꯕꯥ ꯃꯧꯋꯥ ꯅꯪ ꯆꯠꯂꯝꯃꯨ ꯏꯃꯥ ꯂꯥꯛꯑꯒꯦ ꯏꯁꯨꯗꯨ ꯄꯤꯔꯝꯃꯨ ꯃꯀꯨꯒꯤ ꯋꯥꯍꯩꯗꯨ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯃꯧ ꯑꯍꯜꯗꯨ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤ ꯀꯔꯤꯅꯣ ꯃꯈꯣꯏꯇ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯆꯥꯅꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯤꯕꯁꯦ ꯍꯌꯦꯡ ꯅꯪꯅꯦ ꯁꯤꯔꯝꯗꯥꯏꯗ ꯁꯦꯕꯥ ꯇꯧꯕꯤꯗꯕ ꯃꯤ ꯂꯩꯔꯣꯏꯀꯣ ꯆꯥꯎꯔꯦꯜ ꯃꯃꯧ ꯑꯅꯤꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯗꯨ ꯈꯨꯟꯖꯥꯈꯩꯁꯨ ꯈꯪꯂꯝꯃꯤ ꯉꯥꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯆꯥꯎꯔꯦꯜꯒꯤ ꯃꯃꯧ ꯑꯅꯤꯅ ꯃꯀꯨꯕꯨ ꯍꯨꯜꯂꯨꯕꯗꯤ ꯇꯧꯕꯤꯗꯦ ꯅꯨꯃꯤꯗꯥꯡꯅꯤ ꯆꯥꯎꯔꯦꯜ ꯌꯨ ꯉꯥꯎꯗꯨꯅ ꯍꯜꯂꯛꯏ ꯃꯁꯨ ꯐꯪꯂꯕ ꯐꯥꯎꯕ ꯂꯦꯝꯖꯗꯦ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕꯗꯨ ꯊꯦꯝꯕꯨꯡꯒ ꯄꯥꯔꯒ ꯉꯥꯎꯗꯨꯅ ꯍꯜꯂꯛꯏ ꯁꯤ ꯂꯩꯀꯥꯏ ꯃꯤꯈꯩꯁꯤꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯏꯁꯤ ꯂꯩꯀꯥꯏ ꯃꯤꯈꯩꯁꯤꯅ ꯃꯤꯋꯥ ꯉꯥꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯧꯅ ꯑꯩꯒꯤ ꯃꯔꯝꯗꯒ ꯉꯥꯡꯅꯗꯕ ꯃꯊꯧ ꯂꯩꯇꯕ ꯉꯥꯛꯇ ꯑꯩꯕꯨ ꯃꯃꯧ ꯑꯣꯠꯄ ꯃꯀꯨꯅꯤ ꯀꯩꯅꯣ ꯑꯩꯅ ꯈꯣꯏꯗꯧꯁꯤ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯊꯦꯝꯕꯨꯡꯁꯨ ꯌꯨ ꯉꯥꯎꯏ ꯃꯤꯅ ꯍꯥꯏꯕꯕꯨ ꯉꯥꯡꯅꯅꯤꯡꯉꯤ ꯉꯥꯡꯅꯁꯅꯨ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯅꯁꯅꯨ ꯏꯇꯥꯎꯕꯤ ꯁꯥꯎꯅꯤꯡꯉꯨꯅꯨꯗ ꯑꯩꯈꯣꯏꯁꯨ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯤꯗꯨ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯍꯤꯒꯥꯏ ꯋꯥ ꯍꯥꯏꯅꯕꯒꯨꯝ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯔꯤꯕꯅꯤ ꯆꯥꯎꯔꯦꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨ ꯏꯇꯥꯎ ꯏꯕꯥꯅꯤꯅ ꯉꯥꯎꯔꯛꯏꯁꯦ ꯀꯨꯏꯔꯦꯀꯣ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯗ꯭ꯔꯦꯍꯦ ꯃꯅꯤꯡꯅ ꯀꯧ ꯅꯪ ꯁꯤꯗ ꯂꯩꯔꯝ ꯑꯩ ꯌꯥꯗ꯭ꯔꯦ ꯈꯣꯡ ꯑꯝꯇ ꯍꯥꯝꯃꯨꯒꯦ ꯃꯝꯁꯨ ꯃꯝꯃꯤꯍꯦ ꯇꯧꯔꯤꯁꯦ ꯊꯦꯝꯕꯨꯡ ꯍꯥꯏꯔꯤ ꯑꯩ ꯁꯤꯗ ꯉꯥꯏꯒꯦꯀꯣ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯂꯣꯏꯁꯤꯜꯂꯣ ꯉꯥꯏꯕ ꯋꯥꯔꯦꯗ ꯈꯣꯡꯁꯤ ꯂꯦꯞꯄꯨ ꯌꯥꯗ꯭ꯔꯦꯗ ꯀꯨꯏꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯉꯁꯥꯏ ꯃꯣꯔꯣꯛ ꯈꯔ ꯆꯥꯈꯤꯕꯗꯨꯒꯤ ꯄꯥꯟꯕ ꯍꯧꯔꯦ ꯌꯨ ꯃꯥꯒꯤ ꯃꯌꯥꯛꯅ ꯆꯪꯕ ꯌꯥꯗꯕ ꯃꯐꯝꯗ ꯆꯪꯂꯨꯔꯦ ꯆꯥꯎꯔꯦꯜ ꯃꯥꯗꯤ ꯋꯥꯈꯜ ꯑꯣꯏꯍꯧꯗꯗꯅ ꯆꯥꯎꯔꯦꯜ ꯁꯤ ꯃꯤꯅ ꯏꯕꯥꯅꯤꯁꯤ ꯀꯨꯏꯅ ꯄꯨꯟꯁꯤꯔꯣꯏ ꯀꯩ ꯏꯕꯥꯅꯤꯒꯤ ꯏꯆꯥꯁꯦ ꯌꯥꯝ ꯐꯔꯤꯁꯤ ꯈꯪꯗ꯭ꯔꯤ ꯃꯥꯜꯂꯦ ꯑꯩꯁ ꯏꯇꯥꯎ ꯑꯩꯒꯤ ꯄꯨꯛꯁꯤ ꯀꯩꯅꯣꯝ ꯇꯧꯔꯤꯗ ꯑꯩ ꯆꯠꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯀꯩꯅꯣꯝ ꯊꯣꯝꯃꯤ ꯑꯩ ꯁꯝꯕꯤꯒꯤ ꯂꯥꯛꯑꯣ ꯃꯐꯝꯁꯤꯗ ꯅꯇꯣꯝ ꯂꯩꯍꯧꯗꯣꯏꯁꯦ ꯀꯤꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯏꯇꯥꯎ ꯑꯩꯗꯤ ꯌꯥꯝ ꯀꯤꯁꯜꯂꯦꯕ ꯑꯩ ꯉꯝꯃꯔꯣꯏ ꯅꯪ ꯂꯩꯍꯧꯔꯣ ꯑꯩ ꯀꯤꯕꯅꯤ ꯌꯥꯗ꯭ꯔꯦ ꯑꯩ ꯏꯇꯩꯃꯗ ꯍꯥꯏꯕꯤꯔꯝꯒꯦꯀꯣ ꯏꯇꯥꯎ ꯆꯠꯈꯤꯕ ꯃꯕꯨꯛꯁꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯊꯛꯃꯤꯟꯅꯔꯤꯕ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯌꯥꯗ꯭ꯔꯦ ꯄꯨꯛꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯃꯁꯤꯅ ꯐꯠꯇꯕꯁꯤ ꯐꯠꯇꯦꯗꯀꯣ ꯀꯔꯥꯏꯗ ꯂꯩꯔꯝꯗꯣꯏꯖꯥꯠꯅꯣ ꯑꯩꯕꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯌꯦꯡꯂꯨꯁꯤꯔꯥ ꯏꯆꯥ ꯏꯃꯧꯁꯤꯡꯗ ꯍꯥꯏꯒꯗꯕꯁꯨ ꯃꯥꯅ ꯑꯩꯈꯣꯏꯁꯦ ꯏꯆꯥ ꯏꯃꯧꯅ ꯑꯃꯠꯇ ꯅꯨꯡꯁꯤꯍꯟꯗ꯭ꯔꯕꯅꯦꯕ ꯑꯩꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯊꯦꯝꯕꯨꯡ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯍꯥꯏꯔꯤ ꯆꯦꯜꯂꯛꯏ ꯏꯇꯩꯃ
이제마 이다우도 마부 깡칼라가 타로 올라가 레오래 아무도 나오 람동 어홈 방부도 카라 투나 웅드서 까리 하이바 템봉 hꯧ직부 하스 아이보 이사하니다 하이시라니 호이다 헥다 하이라게 아톰바 짜오바 나빠도 아왕기 람동 어홈 방부도다 마부 깡칼라가 타로 올라오리에 엉다 라오 살루세 마워 톰비 이마나 거리세 엉다 사피루소 이마기디 이코이나 뜨나 까나레 ꯑꯗꯨꯏ ꯃꯐꯝꯗꯣ ꯑꯊꯦꯡꯕꯁꯤꯗꯤ ꯆꯠꯄ ꯑꯩꯗꯤ ꯀꯌꯥ ꯀꯩꯗꯧꯗꯦꯅꯦ ꯄꯥꯕꯅ ꯅꯪꯕꯨ ꯅꯃꯧꯃꯨꯛꯅꯤ ꯈꯟꯕꯁꯨ ꯂꯩꯇꯦ ꯅꯪꯅꯗꯤ ꯄꯥꯕꯁꯦ ꯅꯪꯒꯤ ꯑꯄꯣꯛꯄꯒꯨꯝ ꯈꯜꯂꯤꯕ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪꯉꯣꯟꯗ ꯇꯥꯊꯤ ꯇꯣꯏꯅ ꯇꯧꯕꯁꯦ ꯌꯥꯔꯦ ꯆꯠꯂꯣꯕ ꯑꯃꯨꯛꯇ ꯆꯥꯎꯔꯦꯜ ꯊꯥꯔꯣ ꯑꯣꯜꯂꯒ ꯂꯩꯔꯤ ꯍꯣꯏ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯁꯤꯒꯗꯧꯔꯦ ꯑꯩꯒꯤ ꯄꯨꯛꯁꯦ ꯁꯤꯃꯨꯛ ꯋꯥꯡꯉꯦ ꯅꯣꯏ ꯀꯅꯥ ꯂꯩꯒꯦ ꯈꯣꯏꯇꯥ ꯀꯔꯤꯅꯣ ꯍꯤꯐꯝ ꯏꯔꯩ ꯂꯩꯇꯕꯒꯨꯝ ꯂꯝꯕꯤꯁꯤꯗ ꯁꯤ ꯍꯧꯒꯠꯂꯣ ꯑꯃꯨꯛꯇ ꯊꯛꯅꯤꯡꯈꯣꯕ ꯌꯨꯗꯣ ꯅꯪ ꯍꯧꯒꯠꯄꯗꯣ ꯉꯝꯂꯕꯗꯤ ꯍꯧꯒꯠꯂꯒ ꯂꯥꯛꯑꯦ ꯑꯣ ꯅꯨꯄꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯇꯥꯏꯃꯤ ꯀꯔꯤꯅꯣ ꯅꯥꯔꯀꯥꯟꯗ ꯈꯛ ꯑꯩ ꯅꯤꯡꯁꯤꯡꯂꯛꯄ꯭ꯔꯥꯏꯕ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯗ ꯑꯇꯣꯝꯕ ꯆꯥꯎꯕ ꯁꯦ ꯅꯄꯥꯁꯦ ꯌꯨꯝ ꯐꯥꯎꯗ ꯊꯥꯡꯁꯤꯂꯥꯎ ꯑꯁ ꯑꯣꯈꯥꯛꯅꯁꯨ ꯍꯛꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯆꯥꯎꯔꯦꯜ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯀꯟꯅ ꯂꯥꯏꯀꯠꯅꯔꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯀꯣꯏꯁꯦꯟ ꯆꯦꯜꯂꯤ ꯃꯄꯥꯒꯤꯗꯃꯛ ꯃꯦꯝꯆꯥꯅ ꯅꯪꯕꯨ ꯀꯥꯏꯗ ꯀꯩꯗꯧꯔꯨꯔꯒꯦꯕ ꯅꯠꯇ꯭ꯔꯒ ꯆꯥꯍꯩꯗꯕ ꯀꯔꯤ ꯆꯥꯎꯔꯒꯦꯕ ꯑꯁ ꯑꯩꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯑꯁꯨꯛ ꯊꯦꯡꯅ ꯀꯥꯟꯁꯤꯗ ꯃꯥꯏꯕ ꯀꯧꯔꯨꯒꯦꯁꯨ ꯍꯣꯏ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩꯅꯦ ꯁꯤꯒꯗꯧꯔꯦ ꯑꯩ ꯋꯥꯔꯦ ꯅꯨꯄꯤ ꯄꯨꯛꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯄꯥꯒꯤ ꯇꯣꯝꯕ ꯆꯥꯎꯕ ꯃꯧ ꯅꯣꯏꯕꯨ ꯇꯥꯗ꯭ꯔꯣ ꯅꯄꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯂꯥꯎꯒꯅꯨ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯁꯤ ꯊꯣꯛꯀꯅꯤ ꯊꯦꯡꯅ ꯃꯝꯅ ꯍꯟꯖꯤꯜꯂꯛꯀꯅꯨ ꯍꯥꯏꯗ꯭ꯔꯣ ꯍꯥ ꯇꯨꯝꯗꯅꯕ ꯇꯧ ꯉꯥꯡꯈꯣꯗꯅ ꯅꯆꯥ ꯃꯧꯗ ꯅꯪ ꯀꯧꯒꯅꯨ ꯋꯥꯔꯒ ꯀꯔꯤꯒꯤ ꯀꯧꯔꯤ ꯉꯥꯡꯉꯝꯗꯥꯏꯗꯨꯅ ꯉꯥꯡꯂꯒ ꯀꯩꯁꯨ ꯇꯧꯔꯣꯏ ꯇꯨꯝꯃꯨꯁꯤ ꯌꯨ ꯊꯛꯄ ꯍꯦꯟꯕꯒꯤ ꯑꯣꯏꯔꯤꯅꯤ ꯆꯥꯎꯔꯦꯜ ꯇꯨꯝꯊꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯇꯨꯝꯈ꯭ꯔꯕꯗ ꯂꯣꯏꯅꯕꯤꯁꯨ ꯇꯨꯝꯊꯈ꯭ꯔꯦ ꯃꯥꯗ ꯁꯦꯟꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ ꯃꯦꯝꯆꯥ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯈꯨꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯅꯈ꯭ꯔꯦ ꯑꯍꯤꯡ ꯃꯥꯒꯤ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯇꯨꯝꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯆꯥꯎꯔꯦꯜ ꯃꯥꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯊꯕꯗꯤ ꯌꯥꯗ꯭ꯔꯦ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯈꯩ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯆꯥꯎꯔꯦꯜꯒꯤ ꯃꯪꯂꯥꯟ ꯆꯥꯗ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯃ ꯄꯥꯏꯊꯣꯔꯛꯏ ꯍꯥꯏ ꯆꯥꯎꯔꯦꯜ ꯍꯥꯏꯕ ꯀꯣꯔꯐꯨ ꯃꯥꯟꯕ ꯇꯨꯝꯗꯨꯅ ꯂꯩꯔ ꯅꯪ ꯍꯧꯖꯤꯛ ꯇꯨꯝꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯧꯒꯠꯂꯨ ꯆꯠꯁꯤ ꯍꯧꯒꯠꯂꯨ ꯆꯠꯁꯤ ꯇꯨꯝꯕ ꯌꯥꯗꯕꯅꯦ ꯀꯅꯥꯅꯣ ꯉꯥꯡꯉꯒ ꯂꯩꯔꯤꯕꯁꯤꯕꯣ ꯇꯥꯅꯤꯡꯗꯕꯅ ꯍꯟꯗꯣꯛꯀꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯉꯁꯥꯏ ꯑꯩꯅ ꯌꯦꯛꯈꯤꯕ ꯌꯨꯗꯣ ꯑꯃꯨꯛꯇ ꯊꯛꯀꯦ ꯃꯗꯨ ꯊꯛꯂꯕꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯐꯒꯗꯕ ꯃꯥꯜꯂꯤ ꯑꯁꯤꯕ ꯂꯧꯕ ꯂꯥꯏꯗꯨꯅ ꯃꯁꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯀꯣꯏꯊꯤ ꯊꯤꯕꯒ ꯇꯧꯔꯤ ꯑꯩꯕꯨ ꯊꯛꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯁꯤ ꯃꯤꯠꯁꯤ ꯑꯣꯈꯥꯛ ꯅꯥꯔꯦꯗ ꯇꯧꯔꯤꯕꯁꯦ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯊꯔꯣꯒ ꯑꯣꯟꯗꯅ ꯀꯅꯥꯅꯣ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯆꯠꯊꯣꯛꯎꯀꯣ ꯍꯦ ꯅꯨꯄꯥ ꯆꯠꯁꯤ ꯅꯪꯅ ꯍꯤꯡꯗꯨꯅ ꯂꯩꯔꯒ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤ ꯂꯨꯝꯅꯕꯅꯤ ꯆꯠꯂꯨ ꯑꯗꯨ ꯀꯟꯅ ꯅꯣꯏꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯑꯁ ꯅꯁꯛꯅ ꯎꯠꯇꯦ ꯑꯗꯨꯒ ꯑꯩꯕꯨ ꯎꯅꯤꯡꯕ꯭ꯔꯣ ꯎꯍꯟꯒꯦꯗ ꯑꯩ ꯑꯁꯤꯕ ꯂꯧꯕ ꯂꯥꯛꯄ ꯂꯥꯏꯗꯨꯅꯤꯅꯦ ꯑꯣꯏꯃ ꯉꯝꯖꯔꯔꯣꯏꯗ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯊꯣꯟꯗ ꯐꯝꯗꯨꯅ ꯍꯧꯖꯤꯛꯇꯤ ꯎꯔꯕ꯭ꯔꯣ ꯀꯟꯅꯗꯤ ꯆꯠ ꯅꯨꯄꯥ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯀꯨꯏꯔꯦ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤ ꯅꯪꯒꯤ ꯃꯇꯝ ꯁꯨꯔꯦ ꯀꯔꯤꯅꯣ ꯁꯤꯗꯤ ꯆꯪꯁꯤꯜꯂꯛꯀꯅꯣ ꯀꯔꯤꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯣ ꯑꯁ ꯀꯗꯥꯏ ꯆꯠꯇꯣꯏꯕ ꯑꯩ ꯆꯠꯄ ꯉꯝꯈꯤꯔꯣꯏ ꯀꯔꯤꯒꯤ ꯆꯠꯅꯤꯡꯗ꯭ꯔꯤꯕꯅꯣ ꯆꯠꯇꯕ ꯌꯥꯗꯕꯅꯣ ꯂꯥꯛꯑꯣꯅꯦꯍꯦ ꯅꯪꯕꯣ ꯍꯩꯃ ꯅꯪꯕꯨ ꯂꯥꯛꯑꯣꯗ ꯑꯅꯝ ꯀꯜꯂꯤꯗ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯣ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ ꯅꯪꯅ ꯆꯠꯄꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯆꯥꯎꯔꯦꯜ ꯐꯃꯨꯡꯗꯒꯤ ꯗꯨꯞ ꯂꯥꯎꯅ ꯇꯥꯔꯛꯏ ꯑꯗꯨꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯆꯣꯏꯔꯣꯜ ꯂꯣꯜꯂꯛꯏ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ ꯑꯩꯕꯨ ꯄꯨꯒꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯑꯩ ꯆꯠꯇꯧꯔꯤꯕꯅꯣ ꯃꯦꯝꯆꯥ ꯆꯦꯟꯁꯤꯜꯂꯛꯏ ꯃꯈꯣꯏ ꯇꯥꯗ ꯀꯩꯗꯧꯔꯒꯦ ꯍꯩꯇꯣꯝꯕ ꯅꯣꯏꯕꯨ ꯇꯥꯕ꯭ꯔꯣ ꯅꯄꯥꯁꯤ ꯐꯃꯨꯡꯗꯒꯤ ꯇꯥꯔꯦꯅꯦ ꯑꯃꯨꯛꯇ ꯆꯤꯡꯈꯠꯁꯤ ꯂꯥꯛꯑꯣ ꯀꯔꯤꯅꯣ ꯑꯍꯤꯡꯁꯤꯗ ꯑꯩꯈꯣꯏ ꯇꯥꯗ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯣ ꯁꯦ ꯅꯠꯇꯦ ꯅꯪꯕꯨ ꯐꯃꯨꯡꯁꯤꯗꯒꯤ ꯀꯔꯝꯍꯥꯏꯅ ꯇꯥꯔꯤꯅꯣ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ ꯐꯃꯥꯡꯁꯤ ꯍꯦꯛꯇ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤꯗꯣ ꯀꯅꯥꯕꯨꯅꯣ ꯀꯅꯥꯁꯨ ꯎꯗꯦꯗ ꯍꯨꯃꯥꯡ ꯀꯥꯡꯂꯗꯨꯅ ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ ꯅꯨꯄꯤ ꯉꯁꯤꯗꯤ ꯏꯁꯥ ꯏꯎꯁꯦ ꯂꯣꯏꯅ ꯇꯤꯛꯏꯗ
Saurel numin asigi nonganbadagi tapna tapna naba hauduna henjilami yu yamna thakpagi. Matau thembungdu anaba hangula inedana maninglomdasu karinoma lotni. Itaw, nangbu khara farabro. Itaw na nabasi natawdi khud oitekpuga sap manarito. Khangdreda. Isa yusi nongmagi sum leng khotpa yasilaktre. Natawsi kuina punsigadaba mandreda. Adum naiganuda hayayde. Cha isinga khara zaba thakpadi yarabro. Kadaidaginoda. Iya sida sak maruma phauba taba yasilaktreda. Tu nini taw. Itaw na saningbam tandi hayudana. Pambabu ngamdre karisu saningdre. Itaw na natawbu nungsirabadi masa amtang thaksageba. Karak kangbu khanaw sida masa amtang yotlabadi pelani. Siramdai matam adu phauba thakningbagi khaulangbadi lepte thembungsu imungi mi sanglakpra yenglaga Chaurelda masa ma pithai. Yamdi henjilu. Amuka hirauda. Yare koireko. Aina si thakpa phangdrisa. Isa imongna thingdana. Aina di thakningbana. Khangiba. Masa ma tasinkibadagidi isa se kan bagum tawine. Kadai hairo Ivani thakaisi. Yu ngauba anidu yu thakminari. Anaba ngayak senaramu hairaga yu thaklubadagi Chaurel amu hena patpa hore. Numidangni kanna laknari Chaurel mamit adu ushinduna phamung kangthonda kanna yali mamit aduda asiba lawba lai adu uri. Hey, kanaroi aduda nappana kanar chatsila. Tauriba mataw sida kanana nokning loidoribno. Ay kiye, ay bu jingano ngasisu dangabuk labra nanglakano chat. As masiyang ngangnayda. Ay say nang natiye lawba sa tauribase. Mi ahum lay ay bune matamanghan nga. Tala silao ne henang ba. Ay singano, ay bugano, ay butado. Dupi ay mapawo, ay singre, ay satpangamoy, ay satningdiye. Hay, noy bu napasi kanyom taurimi. May bada mukta kaurasu aba. Kangthon karaga laikreba. As pakoita karino tauribadubo. Se kay dauragi hayro omi. Kalay sattoyno nang satpa yaroye. Noy udro, asida amubo setpa mo lairibise. Ay kiye, ay ki. Ay koydi, kari suudiye, kana suude, kari silaitese. Amte hip thawo, kanada kiribano namitu pahangoba mukta. Tombana, ima, ikoy pabase, yu thakpa yamanbagi makok sa amani dunan. Hey, angauba, nang lairang ngawibase. Nanggi nanaktani ni leplibase. Ay, mitpang makiye. Tomba, pat amu ontok tuniye. Ha, kay kana silaitena. Asiba lawba lai atuna phak nok tuna mo haini. Hey, bondu, ay di kana su uroy ne. Ay di moy lawba lakpa nate, nang lawba lakpa ni. Matam si yadre, satnaba tawrasi. Ay, asway da ngaygi. Ngayhak, noygi mi kayse. Mamit singse, sapu muk law na pang lay. Aduna, nang lawba yarar. Noy bu may bato, kauro dribro. Napasi kanyam tawri mi. Ima, tasaw na kaw sakraban. Narakata kak tasaw iba nise. Nushibra kang dib. Ibang itomba. Nayamadi. Imaw isu singdi, kana suudi na. Ay hinakta sanglakpa. Ay hinaktaga sangningdre hay bro. Amukta kausila. Isu imaw singdo. Ipa niya, say ngang laroy. Hoy baba, ituamday matamda, saramday matamda na sayba. Narakada na nushira ira kang nakuzaroy ni sadram. Saurel kalingay matamda patlamdabado solaklama matamdadi masumamong masasingbu nusiba phauram. Matam madi asum masum thengsilai Saurel madi awasay theng khangduna naheduna layredo. Matu masasingsu mapawu sangi hakang wawasan mamakhay. Naraklaba matamdadi matu masada tay haibadudi. Nupi, kainom taurida. Kaidaw biragi sit. Tanzaduda may basu laklapni. Matam si thengzinkre ay sune. Ama pairu ada thadok pa yadrab. Adugi hekta lakpa yadrab. Kaday yengi. As sidi luri hay. May bahay ba koktang ba? Nang nagaydaw ngamdawrigi. Sidi kitang pazade hay. Yudu thakpada mapam zaga yenga maroy. Odo wana kangina sidi. Ay ngamdaw man. Potharo. Sauba. Nang amukta pa paano thuklo. Huyo zamay ba?
ꯑꯣꯖꯥꯃꯥꯏ ꯄꯥꯕꯒꯤꯁꯤꯕꯨ ꯆꯥꯎꯕ ꯅꯄꯥꯁꯤ ꯂꯨꯔꯦ ꯁꯪꯍꯩꯇꯕ ꯃꯐꯝꯗ ꯆꯪꯂꯨ ꯍꯣꯔꯦꯟ ꯑꯍꯤꯡꯁꯦ ꯈꯔ ꯁꯦꯟꯅꯧ ꯑꯍꯤꯡ ꯑꯁꯦ ꯂꯥꯜꯂꯕꯗꯤ ꯈꯔ ꯐꯒꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯩ ꯂꯥꯛꯂꯒꯦ ꯉꯁꯤꯗꯤ ꯑꯩ ꯍꯜꯂꯒꯦ ꯌꯥꯝ ꯂꯨꯁꯤꯟꯈ꯭ꯔꯦ ꯃꯥꯕꯨ ꯂꯧꯒꯗꯧꯒꯤ ꯉꯥꯏꯔꯒ ꯂꯩꯔꯦꯅꯦ ꯀꯔꯤꯕꯣ ꯅꯄꯥꯅ ꯄꯦꯟꯅꯕ ꯁꯦꯕꯥ ꯐꯪꯉꯨꯔꯣ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯦ ꯃꯆꯥꯁꯤꯡꯗꯨ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯅ ꯇꯨꯝꯊꯈ꯭ꯔꯦ ꯅꯣꯡꯃꯁꯨ ꯈꯔ ꯈꯤꯛꯂꯛꯏ ꯃꯦꯝꯆꯥꯁꯨ ꯈꯞ ꯈꯞ ꯆꯤꯡꯉꯤ ꯎꯏꯔꯒ ꯅꯨꯄꯤ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯦꯗ ꯈꯅꯥꯎꯁꯤ ꯌꯥꯝꯅ ꯀꯪꯉꯤ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦꯕ ꯏꯁꯤꯡ ꯍꯥꯏꯕ꯭ꯔꯣ ꯁꯤ ꯂꯩꯔꯁꯦ ꯀꯔꯝꯍꯥꯏꯅ ꯊꯛꯎꯒꯦ ꯏꯍꯦ ꯇꯨꯝꯅꯤꯡꯕꯅ ꯉꯥꯎꯕꯁꯤꯗ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯑꯣꯏꯗ꯭ꯔꯦ ꯁꯦ ꯏꯜꯂꯛꯀꯦꯁꯦ ꯅꯁꯨꯁꯤꯡꯗꯨ ꯇꯨꯝꯈ꯭ꯔꯕ꯭ꯔꯣ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯇꯨꯝꯃꯝꯃꯅꯤꯗ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯎꯅꯤꯡꯕꯅꯤꯗ ꯏꯁꯨꯁꯤꯡꯗꯣ ꯀꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯃꯥ ꯁꯛꯇꯥꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯗꯅ ꯑꯃꯠꯇ ꯄꯝꯍꯧꯗꯦ ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯍꯧꯖꯤꯛꯇ ꯋꯥꯔꯤ ꯁꯥꯔꯝꯕꯁꯦ ꯇꯨꯝꯊꯈ꯭ꯔꯦꯅꯦ ꯃꯦꯝꯆꯥ ꯇꯨꯝꯖꯈ꯭ꯔꯁꯅꯤ ꯊꯣꯛꯅ ꯋꯥꯔꯗꯤ ꯏꯁꯥꯁꯤꯁꯨ ꯑꯩꯕꯨ ꯃꯆꯥ ꯑꯃꯇꯪꯗꯤ ꯄꯥꯏꯅꯤꯡꯕꯅꯤꯗ ꯑꯁꯤꯕ ꯂꯧꯕ ꯂꯥꯏꯗꯨ ꯐꯨꯠ ꯂꯥꯎꯅ ꯑꯃꯨꯛ ꯐꯥꯎꯖꯤꯜꯂꯛꯏ ꯍꯩ ꯌꯥꯔꯦ ꯆꯠꯂꯁꯤ ꯍꯧꯖꯤꯛꯇꯤ ꯃꯣꯏꯁꯨ ꯂꯣꯏꯅ ꯈꯨꯝꯂꯦꯟ ꯇꯨꯡꯕꯨ ꯇꯥꯟꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯃꯣꯏ ꯇꯨꯝꯕ ꯉꯥꯏꯕꯗ ꯀꯥꯡꯅ ꯂꯣꯏ ꯆꯤꯛꯇꯅ ꯑꯩ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅꯁꯨ ꯅꯪꯗꯤ ꯑꯣꯈꯥꯛꯅꯤꯡꯕꯖꯥꯠ ꯇꯨꯝꯃꯨ ꯁꯨꯛꯌꯥ ꯌꯥꯗꯦ ꯑꯩ ꯆꯠꯄ ꯉꯝꯃꯣꯏꯌꯦ ꯃꯦꯝꯆꯥ ꯇꯥꯔꯣꯏꯅꯦ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯇꯥꯗꯨꯅ ꯂꯩꯔꯤꯁꯦ ꯀꯔꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯅ ꯃꯌꯥꯏ ꯀꯥꯈꯩ ꯇꯥꯔꯒ ꯂꯩꯔꯤꯕꯁꯤꯗ ꯉꯝꯃꯣꯏ ꯆꯠꯄ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ ꯄꯨꯈ꯭ꯔꯦꯗꯣ ꯆꯥꯎꯔꯦꯜꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯑꯁꯤꯕ ꯑꯣꯏꯗꯨꯅ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ ꯑꯌꯨꯛꯅꯤ ꯆꯥꯎꯔꯦꯜ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯁꯨ ꯈꯪꯂꯝꯃꯤ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯀꯞꯁꯤꯟꯅꯗꯨꯅ ꯍꯣ ꯄꯥꯄꯥ ꯀꯔꯤ ꯃꯇꯧꯅꯣ ꯅꯃꯧꯅ ꯆꯥꯕꯨ ꯀꯅꯥꯗ ꯁꯤꯟꯅꯔꯝꯒꯦ ꯍꯣ ꯄꯥꯄꯥ ꯃꯁꯤꯗ ꯆꯤꯔꯣꯜ ꯑꯃꯨꯛ ꯇꯧꯔꯛꯏ ꯏꯆꯦ ꯑꯩꯗꯤ ꯋꯥꯏ ꯏꯁꯪ ꯃꯥꯒꯤ ꯑꯀꯨꯞ ꯑꯇꯥ ꯁꯨꯕꯗ ꯀꯌꯥꯗꯤ ꯋꯥꯔꯦ ꯀꯜꯂꯤꯉꯩ ꯃꯇꯝꯗꯅ ꯑꯩꯈꯣꯏꯕꯨ ꯅꯪꯉꯤ ꯂꯥꯏꯔꯩ ꯍꯥꯏꯗꯅ ꯍꯦꯛꯇ ꯏꯟꯊꯣꯛꯄꯤꯕ ꯑꯣ ꯄꯥꯄꯥ ꯅꯃꯤꯠ ꯄꯥꯡꯉꯣ ꯏꯅꯥꯎꯗꯤꯅꯦ ꯈꯔꯕꯨ ꯐꯔꯤ ꯌꯦꯡꯉꯨ ꯑꯩꯗꯤ ꯂꯥꯕ ꯁꯛꯇꯥ ꯇꯥꯏ ꯍꯥꯏꯗꯅ ꯈꯨꯠꯁꯤ ꯁꯥꯕ ꯅꯠꯇꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯥꯒꯤ ꯃꯤꯆꯩ ꯇꯥꯕꯗ ꯍꯧꯖꯤꯛꯇꯤ ꯇꯥꯔꯔꯣꯏ ꯈꯟꯕꯗꯅꯦ ꯄꯨꯛꯅꯤꯡꯁꯤ ꯀꯌꯥꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦ ꯃꯤ ꯂꯥꯛꯑꯦ ꯃꯣꯏꯒꯤ ꯃꯃꯧ ꯑꯅꯤꯃꯛ ꯑꯝꯇ ꯀꯞꯇꯦ ꯍꯥꯏꯔꯤꯈꯤ ꯀꯞꯁꯤꯟꯅꯧ ꯑꯣ ꯄꯥꯄꯥ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯌꯥꯔꯣꯏꯌꯦ ꯄꯥꯄꯥ ꯆꯠꯈꯤꯕ ꯑꯩꯕꯨ ꯀꯅꯥꯗ ꯁꯤꯟꯅꯔꯝꯃꯤ ꯁꯣꯏꯔꯦ ꯏꯃꯥꯕꯨ ꯍꯥꯏꯒꯦ ꯇꯧꯕꯅꯦ 이모부 그나도 시내랍니다. 파봐, 어tom나 변키지다 그 파봐. 파봐 레트르버디 나모부 그나도 강비니. 이시야, 야 말래. 파봐. 시야 비다 우야드레비. 사이드기 비다 누구 숨은 이신도 아이랑 딱 타모봐. 나마이도 피는 kum지. 누가 막고도 알로 아도이디도 말하니 수마이나 떠오세. ꯈꯨꯜꯒꯤ ꯑꯍꯟꯁꯤꯡꯁꯨ ꯑꯁꯤꯕ ꯍꯪꯕ ꯂꯥꯛꯄꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ ꯌꯨꯅ ꯍꯥꯠꯂꯤꯕꯅꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯗ ꯇꯧꯔꯒ ꯂꯩ ꯍꯣꯏꯗ ꯁꯤꯖꯈ꯭ꯔꯁꯅꯨ ꯍꯤꯡꯂꯤꯉꯩꯗ ꯃꯃꯧ ꯃꯆꯥꯁꯦ ꯌꯥꯝ ꯑꯣꯠꯄꯅꯤ ꯀꯌꯥ ꯐꯕ ꯃꯤꯗꯥꯁꯨ ꯅꯠꯇꯦ ꯄꯤꯁꯤꯁꯨ ꯇꯥꯔꯛꯎ ꯌꯥꯗꯦ ꯉꯥꯏꯍꯥꯛꯇ ꯀꯞꯁꯤꯟꯅꯕ ꯌꯥꯎꯒꯦ ꯇꯧꯕꯅꯤ ꯑꯩꯕꯨꯅꯦ ꯃꯁꯤ ꯇꯤꯟꯁꯤꯅ ꯍꯦꯛꯇ ꯇꯩꯁꯤꯜꯂꯒꯦ ꯀꯞꯄ ꯁꯥꯒꯦ ꯍꯣ ꯆꯥꯎꯔꯦꯜ ꯍꯥꯏꯕ ꯃꯤꯐꯠꯇ ꯃꯤꯅ ꯇꯥꯔꯕꯗꯤ ꯐꯖꯗꯦ ꯍꯣ ꯆꯥꯎꯔꯦꯜ ꯍꯥꯏꯕ ꯌꯨꯉꯥꯎꯕꯧ ꯆꯥꯎꯔꯦꯜꯒꯤ ꯊꯋꯥꯏꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯀꯞꯄꯤꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯥ ꯏꯃꯧꯅ ꯀꯞꯅꯤꯡꯗ ꯀꯞꯂꯤꯕꯁꯦ ꯃꯄꯤꯒꯁꯦ ꯇꯥꯔꯛꯅꯅꯕ ꯁꯨꯝꯂꯤꯕꯁꯦ ꯃꯧ ꯑꯇꯣꯝꯕꯤꯁꯤꯅ ꯃꯃꯤꯠ ꯑꯁꯤ ꯏꯁꯤꯡ ꯊꯥꯛꯇꯅ ꯑꯩꯕꯨ ꯀꯧꯔꯒ ꯀꯌꯥ ꯋꯥꯅ ꯀꯞꯄ ꯁꯥꯔꯤ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯁꯤꯕ ꯂꯧꯕ ꯂꯥꯏꯗꯨꯅ ꯍꯤꯡꯂꯤꯉꯩꯗ ꯅꯆꯥ ꯅꯃꯧꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯇꯧꯒꯗ꯭ꯔꯣ ꯅꯪꯅ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯁꯨ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯄꯣꯛꯍꯜꯂꯝꯗ꯭ꯔꯕꯅꯤ ꯃꯄꯤꯁꯤꯡꯗꯨ ꯇꯥꯔꯛꯎ ꯌꯥꯗ꯭ꯔꯕ ꯂꯥꯛꯑꯣ ꯀꯥꯟꯅꯗꯦ ꯅꯪꯒꯤ ꯂꯩꯐꯝ ꯄꯤꯒꯦ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣ ꯅꯨꯃꯤꯗꯥꯡꯅꯤ ꯆꯥꯎꯔꯦꯜꯒꯤ ꯃꯇꯥꯎ ꯑꯗꯨ ꯃꯇꯣꯝꯇ ꯌꯨ ꯊꯛꯏ ꯏꯇꯥꯎ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯏꯇꯥꯎ ꯏꯕꯥꯅꯤ ꯊꯛꯃꯤꯟꯅꯔꯝꯕꯗꯣ ꯉꯁꯤꯗꯤ ꯐꯪꯗ꯭ꯔꯦꯀꯣ ꯏꯇꯥꯎ ꯌꯥꯎꯗꯕꯁꯦ ꯅꯥꯇꯣꯟꯗꯒꯤ ꯄꯤ ꯇꯥꯏꯌꯦ ꯏꯇꯣꯝꯇ ꯊꯛꯄꯗꯤ ꯅꯨꯡꯉꯥꯏꯇꯦꯌꯦ ꯉꯥꯎꯗꯦ ꯑꯁꯤꯕ ꯂꯧꯕ ꯂꯥꯏꯗꯨꯅ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯅꯪꯁꯨ ꯅꯇꯥꯎꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯁꯤꯗꯅ ꯃꯆꯤꯠ ꯂꯧꯕ ꯂꯥꯛꯄꯁꯤ ꯌꯥꯝ ꯋꯥꯏ ꯑꯩꯈꯣꯏꯁꯨ ꯇꯨꯝꯐꯝꯒ ꯈꯪꯗꯦ ꯅꯇꯥꯎꯅ ꯅꯪꯕꯨ ꯑꯃꯨꯛꯇ ꯂꯧꯔꯨꯁꯨ ꯑꯣꯏ ꯃꯇꯣꯝꯇ ꯂꯩꯕꯗꯣ ꯀꯤꯔꯦ ꯂꯥꯛꯑꯣꯅꯦ ꯅꯪꯁꯨ ꯊꯦꯝꯕꯨꯡ ꯐꯝꯂꯝꯂꯤꯕ ꯐꯤꯗꯥꯗꯨꯗꯒꯤ ꯑꯣꯟꯊꯩ ꯎꯏꯃ
Kanan nang na ai ngamoi ai chetpa ngamoi ai chelhorage ai siningdri ai hingningi yuga taksau itaw sibdi horokano natau ngamloi ai angang pi ye asiba lawba lakpa laidu haima sienkhre hauzik ta tap tai ngaurambadu siba panbadagi kidana sumna sienkhre sibaga kiri mari tawisi asi leibaktani chaurel tapna sanglai kari mafam sibu ihang libsi kana suudi aibu hai nangna sangdoribado mafamdo onari nangdi adomda sanggadab nate adomdi hinglingaida phaba tawba mi kanglukki leifam nangdi somda oina sang ai ngamoi sida sangningdi maiga yam maigi ngakta somdadi sangda yaroi nangi punsigi warigi lairikse amukta phaklaga dum yengi nangse hinglingaida mamau masa yamna otpa mabuksu phattaba oina tawina namanabadagi ga ketana sab migi maral puraga singni kangdab nangi nupi ot namauda tathi toya taw nasung namanabada madrak taw oina tawin yu thakningbagi mayaina nangi nupigi phaneka hurali as sidi oi aseng maidore tawisi aibu nang swargar tana satpa phangdoi haibadi nangi matam loiba natri nangna yudo arai thai thaklag nasana tom taksang magan jabadagi loina patana pumdana leiba yadabadagi tawribani nang hinglingai da phaba thabak tawba amattab udi migi nungai roidaba ngaktoin uida somdala saurel bu mafam amada pusillam saurel mafam aduda tawriba matau singdu ubada kibana loiram kanagi hinglingai da phattaba tawba singdu chairak pi ichak mangam mafam si leiba singse odon wana lei ai ngamoi besangba asini hinglingai da phaba thabak taw hairibasi siguma awabase phangdana masida awase theng khangliba singse hinglingai da migi mangnaba taru phattaba miyoigi thawai ngakta makoi ni hinglingai da phattaba tarubagi saira phanglibasi aidi ngamaroi mafam adu leiba aidi yam phattaba nate yu khra thaksabagi aina phattabadi isa nupa kaina aina pamthaba imau purakpagi karai da satke haibanu sienbam lei ina isa masi dausil ai amana mu ngaidra lei asomna khap singdra lei amukta lawrukhige ko saurel mabusu dandi piba yawrai maigi yotling kaya aduna kanna kalle ayo ma ai si karigino noi ni puri bis sai haibne ising asab gaide kai asoi ma na sa sibata he nupa yam ngangan sidna mafam masi laklaba nangna ai sibata haidin law khara tabiya wa ngangun karigino hinglingai da phaba thabak taru yadro sigum basi kirebdi lawgano oh aina imau itu odu bagini ai mi mandaba aine amuk hingkige aduga phaba thabak ngakta tawrok ai pattaba thabaka amuk kana tawroi sai kalakanu haibane bi siraba nangmu karamna mu hingkige hairibano nupa taning wa yamna ngangat sangom asigi yotlingna khariba sigi manung nangu mayamna lehobadi saurel sekli sanglai hanubi ama konsinduna tasindun leiram sanga uibungo ai na bana siyadre asoi ti etorisi walida nang dinga sita butaw da ngairi ai kuidi kuireda koi noi sibo asumna dum tawdoi khangde ai su adum di tawbani khangu ayo ima su hinglingai da afaba thabak tawroktabra nasakadi yamna mandi tawrudre asumna siraba matungda sairak phangni di khaludabanina hinglingai da migi mangnaba tawrure aduna hausikti mafam sida uana lele lairam len yauba ngamda kari tawruriba haidokpadi ikaibu wanida ai si hinglingai da maibi oirame aina sel mahatabu mi haurubana amana sel pige sima tawbiyu haibada aina dum tawrure kanagi mingonda posembu tawbo mahaibu tawbo hausikti aingonda loina phangdana asumna ai wana lele hinglingai da mi mangnaba tawbase siraba matungdana hena wanaga leiram aina sel saramdrabadi moi lairai pakta chasaram kadabani hausikti sida pallaga leire oh yam nungaide imayu wari tabada nupa mathang tupak tuphai sanduna phamlaga leiriba singduda amu wari sar moisu moina torokpa singdu hai koktang aini hinglingaida suru nomaga sabadi tatman
ꯈꯤꯗꯨꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯈꯔ ꯍꯨꯔꯥꯜꯂꯨꯔꯦ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯟꯅ ꯁꯨ ꯅꯣꯝꯗꯨꯅ ꯆꯥꯖꯔꯝꯂꯕꯗꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯃꯤꯍꯧꯔꯝꯗ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯈꯥꯡ ꯑꯃꯅ ꯑꯩꯅ ꯁꯛꯁꯤ ꯊꯤꯕꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤ ꯈꯔ ꯎꯕ ꯌꯥꯗꯕ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯅ ꯑꯩꯅ ꯑꯇꯣꯞꯄ ꯂꯩꯁꯥ ꯃꯆꯥꯁꯤꯡꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯜꯂꯨꯕꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯨꯄꯤ ꯁꯣꯛꯄꯩꯅꯤꯗ ꯑꯃꯅ ꯑꯩꯗꯤ ꯀꯥ ꯍꯦꯟꯅ ꯐꯠꯇꯕ ꯇꯧꯔꯛꯄꯗꯤ ꯅꯠꯇꯦ ꯃꯤꯁꯦ ꯈꯔ ꯄꯤꯖꯅꯤꯡꯗꯕ ꯑꯗ ꯉꯥ ꯃꯔꯨ ꯄꯜꯂꯒ ꯍꯦꯛ ꯁꯤꯔꯛꯄ ꯏꯇꯨ ꯏꯆꯥ ꯎꯈꯤꯅꯤ ꯃꯣꯏꯅ ꯆꯥꯈꯤꯅꯤ ꯆꯥꯛꯆꯥ ꯌꯨꯊꯛ ꯐꯖꯗꯕꯩꯅꯤꯗ ꯑꯣꯏꯅꯅꯦ ꯏꯇꯨ ꯏꯃꯥ ꯏꯃꯧ ꯌꯥꯝꯅ ꯑꯣꯠꯄ ꯃꯤꯒꯤ ꯃꯥꯡꯅꯕ ꯌꯥꯝ ꯁꯤꯜꯂꯨ ꯑꯗꯨꯒ ꯌꯨꯁꯨ ꯌꯥꯝ ꯊꯛꯂꯛꯄ ꯆꯥꯎꯔꯦꯜ ꯑꯗꯨꯗꯤ ꯑꯩꯒ ꯃꯥꯟꯅꯩ ꯅꯪꯁꯨ ꯅꯃꯧ ꯅꯆꯥ ꯌꯥꯝ ꯑꯣꯠꯄ ꯃꯤꯗ ꯌꯥꯗꯦꯕ ꯅꯁꯛꯇꯣ ꯌꯥꯝ ꯃꯥꯜꯂꯦꯕ ꯌꯨꯃꯥꯏ ꯆꯦꯜꯂꯦꯕ ꯑꯁꯨꯝꯅ ꯃꯣꯏꯅ ꯐꯠꯂꯛꯇꯕꯁꯤꯡꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯅꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯅ ꯂꯦꯜꯂꯝꯃꯤ ꯍꯤꯡꯂꯤꯉꯩꯗ ꯑꯐꯕ ꯇꯧꯗꯕꯒꯤ ꯁꯦ ꯆꯥꯎ ꯅꯪꯒꯤ ꯆꯥꯅꯕ ꯑꯁꯤ ꯆꯥꯗꯕ ꯌꯥꯔꯣꯏ ꯍꯦꯛ ꯆꯥꯗ꯭ꯔꯕ ꯃꯩꯅꯨꯡ ꯑꯁꯤꯗ ꯆꯪꯍꯟꯒꯗꯕꯅꯤ ꯑꯩ ꯉꯝꯃꯣꯏ ꯆꯥꯕ ꯎꯠꯀ ꯋꯥꯏꯒ ꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯆꯥꯗꯧꯔꯤꯕ ꯅꯣꯏꯅ ꯆꯥꯎ ꯍꯥꯏꯔꯕꯗꯤ ꯌꯨ ꯈꯔꯒ ꯃꯔꯤꯅꯕ ꯌꯦꯟ ꯈꯤꯇꯪꯒ ꯄꯤꯌꯨ ꯀꯔꯤ ꯅꯪ ꯍꯧꯖꯤꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯔꯥ ꯆꯥꯔꯔꯣꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈꯪꯉꯦ ꯑꯗꯨꯃꯥꯏꯅ ꯂꯥꯎꯒꯅꯨ ꯑꯩ ꯏꯃꯥ ꯆꯥꯒꯦ ꯑꯩ ꯆꯥꯒꯦ ꯁꯤꯗꯤ ꯑꯃꯨꯛꯇ ꯆꯥꯔꯛꯇ꯭ꯔꯤ ꯍꯥꯎꯇꯦ ꯀꯜꯂꯛꯀꯅꯨ ꯅꯥꯏ ꯍꯥꯏꯕꯅꯦ ꯋꯥꯏꯁꯤ ꯄꯜꯂꯦ ꯑꯁꯤꯕ ꯂꯧꯕ ꯂꯥꯏꯗꯨꯅ ꯌꯥꯔꯦ ꯃꯥꯗꯤ ꯈꯔ ꯅꯧꯔꯤ ꯑꯗꯨꯒꯤ ꯅꯪꯒꯤ ꯅꯇꯨ ꯅꯆꯥꯁꯤꯡꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩ ꯅꯪꯁꯨ ꯑꯁꯨꯝꯅ ꯐꯅ ꯌꯨ ꯅꯨꯡ ꯊꯛꯇꯅ ꯂꯩꯔꯝꯂꯕꯗꯤ ꯅꯃꯧ ꯅꯆꯥ ꯐꯅ ꯇꯧꯔꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯅ ꯑꯥꯗ ꯂꯩꯔꯝꯃꯣꯏꯗ꯭ꯔꯣ ꯊꯛꯅꯤꯡ ꯈꯣꯠꯅ ꯌꯨꯗꯣ ꯆꯥꯎꯔꯦꯜꯗ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯗꯨ ꯎꯍꯜꯂꯝꯃꯤ ꯃꯧ ꯑꯍꯜꯅ ꯏꯃꯥ ꯀꯞꯄꯒ ꯁꯨꯝ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣই ꯄꯥꯕꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯁꯦ ꯁꯨꯛꯂꯒ ꯀꯞꯄꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯅꯆꯥꯅꯨꯄꯥꯅ ꯉꯥ ꯊꯣꯡꯉꯤ ꯑꯁꯤ ꯑꯣꯏꯅ ꯍꯥꯎꯅ ꯆꯥꯎ ꯁꯨꯝ ꯀꯞꯄꯅ ꯅꯆꯥ ꯁꯣꯛꯅꯕꯅꯤ ꯉꯥꯁꯤꯗꯤ ꯆꯥꯎꯏꯍꯦ ꯃꯇꯨꯝꯁꯦ ꯍꯣꯏꯗ ꯆꯥꯒꯦ ꯊꯥ ꯑꯅꯤꯃꯨꯛ ꯁꯨꯔꯕꯣ ꯍꯣꯏꯗ ꯀꯞꯄ ꯋꯥꯔꯦ ꯑꯃꯨꯛꯇ ꯍꯥꯎꯅ ꯆꯥꯒꯦ ꯆꯥꯎꯔꯦꯜ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯇꯨꯅ ꯃꯣꯏꯅ ꯀꯌꯥꯗ ꯍꯥꯎꯅ ꯆꯥꯔꯤꯕ ꯌꯦꯡꯉꯨ ꯆꯥꯎ ꯅꯣꯏ ꯆꯧ ꯈꯜꯂꯒ ꯅꯣꯛꯇꯅ ꯑꯩꯅ ꯁꯨꯝ ꯎꯠ ꯋꯥꯏ ꯆꯥꯔ ꯂꯩ ꯑꯩꯁꯨ ꯍꯤꯡꯖꯔꯝꯃꯗꯤ ꯐꯗꯧ ꯃꯇꯨꯡꯒꯁꯦ ꯃꯈꯨꯠ ꯑꯁꯤꯅ ꯄꯥꯏꯔ ꯃꯌꯥ ꯑꯁꯤꯗ ꯅꯝꯖꯤꯜꯂꯦ ꯑꯁ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯦꯝꯆꯥ ꯅꯪ ꯆꯥꯎꯀꯣ ꯆꯥꯎ ꯑꯁ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯗ ꯌꯦꯡꯉꯨ ꯅꯪꯒꯤ ꯅꯇꯥꯎ ꯊꯦꯝꯃꯨꯡ ꯑꯁꯤ ꯍꯧꯖꯤꯛ ꯃꯁꯥ ꯐꯔꯗ꯭ꯔꯣ ꯊꯕꯛ ꯁꯨꯗꯅ ꯂꯩꯔꯤꯕꯁꯦ ꯌꯨꯒ ꯊꯛꯄ ꯂꯦꯞꯇꯅ ꯌꯦꯡꯉꯨꯅꯦ ꯏꯇꯥꯎ ꯅꯪꯕꯨ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯥꯏ ꯁꯤꯔꯁꯨ ꯁꯤꯃꯤꯟꯅꯁꯤ ꯍꯤꯡꯂꯁꯨ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯥꯏ ꯅꯪꯗꯤ ꯂꯥꯛꯇꯦ ꯁꯤꯡꯖꯪꯒ ꯄꯥꯏꯗꯨ ꯎꯒ ꯌꯥꯅꯤ ꯑꯩꯁꯨ ꯌꯨ ꯊꯛꯂꯝꯗ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯉꯟꯅ ꯆꯠꯂꯝꯃꯨ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯔꯤꯕꯁꯤ ꯌꯦꯡꯉꯨ ꯅꯪꯁꯨ ꯅꯁꯥ ꯃꯥꯡꯍꯜꯂꯝꯗ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯇꯥꯏꯕꯪꯒꯤ ꯆꯤꯟꯖꯥꯛ ꯆꯥꯔꯝꯃꯣꯏꯗ꯭ꯔꯣ ꯆꯠꯂꯨ ꯅꯣꯏꯒꯨꯝꯕ ꯃꯥꯟꯅꯕ ꯀꯥꯡꯕꯨ ꯆꯪꯈ꯭ꯔꯦ ꯑꯩ ꯆꯪꯕ ꯉꯝꯂꯣꯏ ꯑꯩ ꯌꯥꯝ ꯅꯥꯔꯦ ꯏꯁꯤꯡ ꯑꯁꯥꯕꯗ ꯑꯩ ꯐꯨꯠꯂꯦ ꯑꯩ ꯃꯨꯟꯗꯧꯔꯦ ꯀꯜꯂꯛꯀꯅꯨ ꯐꯣꯡ ꯁꯥꯔꯕ ꯃꯩꯁꯤꯅ ꯀꯜꯂꯕꯗꯤ ꯀꯅꯥꯅ ꯈꯥꯡꯉꯝꯗꯣꯏꯅꯣ ꯍꯤꯡꯂꯤꯉꯩꯗ ꯐꯠꯂꯨꯗꯕꯒꯤ ꯃꯍꯩꯅꯤꯀꯣ ꯑꯩꯅ ꯉꯁꯤ ꯈꯥꯡꯂꯤꯕ ꯑꯋꯥꯕꯁꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯥꯡꯍꯟꯖꯕꯒꯤ ꯑꯁꯨꯝꯅ ꯍꯤꯡꯂꯤꯉꯩꯗ ꯐꯠꯂꯨꯗꯕꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯩꯔꯥꯛ ꯐꯪꯗꯨꯅ ꯋꯥꯅ ꯂꯦꯟꯈꯤ ꯆꯥꯎꯔꯦꯜꯒꯤ ꯊꯋꯥꯏ ꯑꯗꯨ ꯌꯨ ꯃꯥꯕꯨ ꯈꯣꯏꯗꯥꯔꯨꯕꯅ ꯉꯟꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤꯕꯅꯤ ꯆꯥꯎꯔꯦꯜ ꯂꯩꯇ꯭ꯔꯕꯗ ꯆꯥꯎꯔꯦꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯇꯥꯈꯤꯗ꯭ꯔꯦ ꯅꯣꯡꯃꯇ ꯎꯔꯥꯎ ꯊꯔꯥꯎꯕ ꯃꯃꯧꯗ ꯆꯩ ꯉꯥꯡꯕꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯦꯝꯆꯥ ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥ ꯐꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕ ꯌꯨ ꯉꯥꯎꯕ ꯁꯦꯟꯅꯕꯗ ꯋꯥꯖꯔꯝꯕꯗꯨꯁꯨ ꯋꯥꯈꯤꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯕꯁꯨ